pada haukiba July tang taraga manga 2004 Kangnada akan berpotensi sanjin biki bi ima tara tani toigi live history da nauna nabagi damakta achaba thodang lo biki bi inausi nasi kumba thodang masida kai kuno kunene damakta kauksinjari kai kunajari bi Brindalai Tongbam kai kunajalibi Sobhani Osa kai kunajalibi Risika Laisam kai kunajalibi Merlina Ayekam kai kunajalibi Guneswari Sorokai Bambo nasigi daisare khat piratuna adum na asoba thotang laukiba do ikai kuna upun bagi damakta nasigi daisare khat pirana banulu na kosinje nilsen bikasi kai kunajaribi inau manga asida anti-repression day observation committee gi chairman oina au ubiribi kai kunajaribi sema kangembam anandina kai kuno utpagi asigumlaba ningan psi yan binaba no unani sinje Jadi hai dulu tenang. Agar sari kai kunajaribi nau singawadi kai kunajaribi chairperson observation committee kai kunajaribi observation committee gi sema kangembam anandi amuka khanasu ekoi nasigi thoram sida president member gi pampam dangda densin bilibi kai kunajaribi P Veronica Jinkhai amadi Tangkul Sinanglonggi executive ki thau bada asoba thojang lo bilibi kai kunajaribi secretary asem amadi kai kunajaribi treasurer soso buzu daistere khat piratuna ikai kunaba utpagi sigundaba dengan pisi yang bina bagi damakta ngasigi share person oibilibi observation committee ki sema khangeba anindina yang bina banoluna ni singjari lengkat pirasi kai kunajaribi asem kai kunajaribi soso kai kunajaribi Veronica Thakasari kai kunajaribi unamakusu thorom sigi makha sacha jarapada July gitang tara kamanga 2004 ge kangla gi nchuk thamba ge ta kan reportation sen ki ba ima sigi nimitu gi achobu thojang lo biduna ISTV gi coverage topic ki ba cameraman kai kunajaraba atupam debabarta matam gi ISTV gi cameraman bo nasi kai kuna uppagi sigmatan jasi Lauzari lengkat pirasi kai kunajari ba atopam deba barda Mafam sita itabana maram oidina nasigi thorom sigi makasa sajarapada
ꯉꯁꯤꯒꯤ ꯊꯧꯔꯝꯁꯤꯒꯤ ꯁ꯭ꯄꯦꯁꯤꯌꯦꯜ ꯏꯟꯚꯥꯏꯇꯤꯁ ꯑꯣꯏꯅ ꯂꯩꯕꯤꯔꯛꯂꯤꯕꯁꯤꯒꯤ ꯃꯔꯛꯇꯒꯤ ꯀꯧꯁꯤꯟꯖꯔꯤ ꯇꯦꯟꯇꯛꯄ ꯋꯥꯔꯣꯜ ꯊꯝꯕꯤꯅꯕꯒꯤꯗꯃꯛꯇ ꯖꯤꯇꯦꯟꯗ꯭ꯔ ꯅꯤꯉꯣꯝꯕ ꯄ꯭ꯔꯁꯤꯗꯦꯟ ꯀꯃꯤꯇꯤ ꯑꯣꯐ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯀꯪꯂꯩꯄꯥꯛ CCSA ꯌꯦꯡꯁꯤꯟꯕꯤꯔꯛꯁꯤ ꯖꯤꯇꯦꯟꯗ꯭ꯔ ꯅꯤꯉꯣꯝꯕ Pumangku kayak kuno buceri, mesti lumit desi, yang mana tujuh kedona, wari kalau dah kau bunga murid apa tu bukan kita ni sebelum lepas lumit desi dah, dah election beri apa, kayak kuno apa, kuno jadi pumangku, ayy macam ni amok kusur yang naik kayak kuno apa, ayy saya tadi kayak kuno jadi, lona na lengkiri iba kudu buku su, atau lona na nasi dia lumit desi ga mari lena, ekoi na baik, mana mana ekoi baik tadi ngasih mengaku apa musim ekoi di hari apa topuk tu mari lena Rusia dari apa maru lagi ma tara ni tuai iba pun jesu kong anu kurang jadi ma tara itu isi Muhammadi dari Pak Lekre itu umbar lekre apa ima pun jesu enalekan ada ibu jesu ayu pun terjadi Nasi itu rumsi kemari lena yang mana terjadi yang mana fauja yang mana itu sebuah kara ay menjadi kita jatuh log jadi maru nasi si edi represent day maru ina ikut namthal biraba aduga koi mahun nam khana biraba koi sudah biraba yui kaum oma yui full oma hai ba full aduna madu ki ikut namthal biraba ikut sudah biraba me ham sangcha masih mai ikut hok tu ya de log tu ya de hai duna log ki wa tu mun ni amagi koi kano ne palam thamaga atung laba tu tun podi yang nusi ai dapat tu amaga mari lena lekidaba lekidabdi koi ki business people koi yero ni koi moro kumaka lekidaba tu na maram udana matum yang mamang ki mamang tu tambiramba ima sing thamoi da thumduna leramba koi khang mundaba adu ma thangna ma yamonga lona mariam di umba mariam da lei bale ba absin si juman da am phok to ki leba adu makal gi mongda lok kiba pire amaga lona na haidane utkiba todo adu thangna limjin ado masi tinbiri ba masi yawiri ba masu masi ki thor masi bu bagi electronics media am printi gi mo yede dai tabi kudum ne koi kopon tok ya bodri in thangli se duna yamna tendana thumjar bada adu laba ekoi yamna kaugum thiba yu bu amu oibni na ngangamaga adum kauge ba adum ngangamaga dum kauge podo to dana no gi ta ai ekoi da thana pibi ba amusum tungi miro thana pibi gi do ma tara ni thoi si gi mo ko gi manu matha yaw ba ha da choba ko gi kano ma kangla gi manu na ko su kangla gi ma pa da ha da si mari na poda nung kano na yi el thamire ga di thamaga di mago ko ne amhel mixu na poda ma koi legi ne ha da boduna ka di heda kaudum ti bomu ko na kauden kauden ni ha da aduna udgazi sinbiri ba masih organisasi sina musim kanel na hai tar madu lebiri ba lenga mari lena gadra na ta lena rodra kuna tobutra hai pot toraga ima singi kuji mangin kha ba kuji achau nung ni ko ma thumi de ma ni no ane bo kundo thamjege aduga lenga ko sing mapam da aina thamjane bo wa ko mana ekoi idom dom sida lege bo mayam sing mama le ba musi ba mi si ilai le tra bra ai bo hang de yang si lenga ku yaw bi de bo mayam sing mama le ba musi ba ilai tra bra ekoi moro ko na lenga ri ba su mama ku hai ba armed forces special corps act 1958 na madu ya hai ba ai duna adu ek adu di makha da ekoi da nahat pi ba ekoi di lei ke ba ekoi di fai in congress ne da ba mi lising mo ga chama ku ni pan ki hoji phawa da sun wai je ni pi ku de ha de da ama ni ka to na ba na ba da ma su ya yin su ja de to ba da na lei di le ngak sina
ꯂꯩꯔꯤꯕ ꯂꯩꯉꯥꯛꯁꯤꯗ ꯌꯥꯎꯔꯤꯕ ꯃꯤ ꯃꯌꯥꯝꯁꯤꯡꯁꯤꯅ ꯂꯩꯈꯤꯗꯕ ꯃꯌꯥꯝꯁꯤꯡꯁꯦ ꯑꯩꯒꯤ ꯏꯆꯥꯅꯤ ꯑꯩꯒꯤ ꯏꯅꯥꯎꯅꯤ ꯑꯩꯒꯤ ꯂꯝꯗꯝꯁꯤꯒꯤ ꯃꯤꯅꯤ ꯑꯩꯒꯤ ꯂꯝꯗꯝꯁꯤꯒꯤ ꯀꯔꯤꯒꯨꯝꯕ ꯈꯔ ꯇꯧꯔꯤꯕ ꯀꯥꯡꯕꯨꯅꯤꯅ ꯈꯜꯂꯒ ꯃꯗꯨꯗ ꯆꯦꯟꯅꯕ ꯂꯣꯏꯁꯤꯟꯅꯔꯤꯕ ꯃꯌꯥꯝꯁꯤꯡꯁꯦ ꯗꯟꯗꯤ ꯄꯤꯅꯅꯕ ꯊꯧꯔꯥꯡꯗꯣ ꯂꯧꯈꯠꯄ ꯃꯊꯧ ꯇꯥꯏ ꯑꯗꯨ ꯅꯠꯇꯕꯤꯗ ꯀꯟꯈꯠꯅꯕꯒꯤ ꯃꯑꯣꯡ ꯑꯃ ꯇꯧꯕ ꯇꯥꯔꯒꯗꯤ ꯃꯃꯥ ꯂꯩꯕꯥꯛ ꯅꯨꯡꯁꯤꯕ ꯑꯩꯈꯣꯏ ꯂꯩꯇꯦꯅ ꯍꯥꯏꯒꯅꯤ ꯑꯗꯨꯅ ꯃꯔꯨꯑꯣꯏꯅ ꯑꯩꯅ ꯌꯥꯝ ꯍꯥꯏꯖꯅꯤꯡꯕ ꯑꯗꯣꯝꯅ ꯅꯪꯒꯤ ꯅꯃꯥ ꯂꯩꯕꯥꯛ ꯅꯔꯝꯗꯕꯨ ꯅꯨꯡꯁꯤꯕ ꯇꯥꯔꯒꯗꯤ ꯅꯪꯒꯤ ꯄꯤꯄꯜꯁ ꯅꯪꯒꯤ ꯃꯤꯌꯥꯝ ꯑꯃꯗꯤ ꯅꯪꯒꯤ ꯂꯝꯕꯨ ꯅꯨꯡꯁꯤꯕꯤꯌꯨ ꯀꯔꯤꯒꯨꯝꯕ ꯅꯪꯒꯤ ꯅꯃꯥ ꯂꯩꯕꯥꯛ ꯅꯔꯝꯗꯕꯨ ꯅꯨꯡꯁꯤꯗ꯭ꯔꯒꯗꯤ ꯂꯥꯛꯏꯕ ꯂꯝꯗꯝꯁꯤꯗ ꯂꯥꯛꯏꯕ ꯌꯨꯝꯍꯣꯡꯂꯛꯄꯁꯤꯡꯅ ꯅꯪꯒꯤ ꯅꯇꯧ ꯇꯝꯈꯤꯅꯤ ꯍꯥꯏꯕ ꯄꯣꯠꯁꯦ ꯑꯩꯈꯣꯏ ꯈꯪꯕ ꯃꯊꯧ ꯇꯥꯏ ꯃꯔꯨꯑꯣꯏꯅ ꯑꯩꯒꯤ ꯊꯣꯛꯏꯕ ꯊꯧꯗꯣꯛ ꯃꯌꯥꯝꯁꯤꯡꯁꯦ ꯃꯅꯤꯄꯨꯔꯗ ꯊꯣꯛꯏꯕ ꯀꯟꯐ꯭ꯂꯤꯛ ꯊꯣꯛꯏꯕ ꯀꯩꯅꯣ ꯃꯌꯥꯝꯁꯤꯡꯁꯤ ꯂꯝꯗꯝꯁꯤꯗ ꯂꯩꯔꯤꯕ ꯃꯤ ꯃꯌꯥꯝꯁꯤꯡ ꯍꯦꯛꯇ ꯂꯣꯏ ꯆꯦꯟꯅꯔꯝꯕ ꯍꯥꯏꯇꯥꯔꯦ ꯂꯝꯗꯝꯁꯤꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡꯁꯤꯅ ꯑꯩꯈꯣꯏꯒꯤ ꯃꯥꯌꯣꯛꯇ ꯇꯧꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯑꯆꯧꯕ ꯊꯧꯗꯥꯡ ꯍꯦꯛꯇ ꯂꯧꯗꯨꯅ ꯂꯩꯔꯝꯃꯦꯕ ꯑꯗꯨꯅ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯡꯁꯤ ꯊꯣꯛꯏꯕ ꯃꯌꯥꯝꯁꯤꯡꯁꯤ ꯑꯩꯈꯣꯏ ꯏꯟꯚꯣꯜቭ ꯑꯗꯨꯝ ꯇꯧꯔꯝꯃꯦꯕ ꯏꯟꯚꯣꯜꯚ ꯇꯧꯋꯤ ꯑꯩꯈꯣꯏ ꯌꯥꯎꯁꯜꯂꯝꯃꯦꯕ ꯌꯥꯎꯗ꯭ꯔꯒꯗꯤ ꯃꯈꯣꯏꯅ ꯇꯧꯕ ꯉꯝꯃꯣꯏꯕ ꯑꯗꯨꯅ ꯂꯩꯕꯤꯔꯤꯕ ꯈꯨꯗꯝ ꯍꯥꯏꯇꯥꯔꯦ ꯃꯗꯨ ꯑꯣꯏꯅ ꯑꯩꯗꯤ ꯃꯌꯥꯝ ꯇꯥꯕꯤꯔꯝꯃꯒꯗꯤ ꯁꯤꯒꯤ ꯃꯌꯥꯝꯁꯤꯒꯤ ꯃꯔꯛꯇ ꯑꯩꯈꯣꯏꯒꯤ CIDꯗ ꯊꯕꯛ ꯇꯧꯕꯤꯕ ꯅꯠꯇ꯭ꯔꯒ ꯁꯦꯀ꯭ꯔꯦꯠ ꯏꯟꯇꯦꯂꯤꯖꯦꯟꯁꯀꯤ ꯊꯕꯛ ꯇꯧꯕꯤꯔꯝꯃꯒꯗꯤ ꯑꯗꯨꯝ ꯍꯥꯏꯕꯤꯌꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯗꯨꯝ ꯅꯣꯏ ꯑꯆꯧꯕꯁꯤꯡ ꯑꯩꯒꯤ ꯃꯤꯡ ꯄꯜꯂ ꯑꯗꯨꯝ ꯍꯥꯏꯕꯤꯌꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯄꯥꯎ ꯄꯤꯕ ꯃꯇꯝꯗꯁꯨ ꯆꯨꯝꯅ ꯄꯥꯎ ꯄꯤꯕꯤꯌꯨ ꯄꯥꯎ ꯄꯤꯕ ꯃꯇꯝꯗꯁꯨ ꯑꯐꯕ ꯑꯃ ꯑꯣꯏꯅ ꯇꯧꯕꯤꯌꯣꯕ ꯚꯥꯔꯠꯇ ꯅꯤꯡꯈꯥ ꯇꯝꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯑꯍꯥꯟꯕ ꯂꯥꯟ ꯇꯧꯕꯁꯤ ꯑꯩꯈꯣꯏꯒꯤ ꯑꯍꯥꯟꯕ ꯑꯩꯈꯣꯏꯒꯤ 1857ꯒꯤ ꯋꯥꯔꯗꯨꯅꯤ ꯐꯥꯔꯁ ꯏꯟꯗꯤꯄꯦꯟꯗꯦꯟꯁ ꯍꯥꯏꯗꯣ ꯑꯗꯨꯗ ꯂꯥꯟ ꯍꯧꯔꯛꯄꯗ ꯚꯥꯔꯠꯅ ꯅꯤꯡꯈꯥ ꯇꯝꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯚꯥꯔꯠꯀꯤ ꯑꯗꯨꯒꯨꯝꯕ ꯂꯩꯔꯤꯕ ꯚꯥꯔꯠ ꯃꯆꯥꯗ ꯑꯣꯏꯔꯕ ꯑꯗꯨꯒꯨꯝꯕ ꯂꯥꯟꯃꯤ ꯃꯌꯥꯝꯁꯤꯡꯗꯨꯅ ꯕ꯭ꯔꯤꯇꯤꯁꯀꯤ ꯃꯔꯛꯇ ꯂꯥꯟ ꯍꯧꯈꯤꯕꯅꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏ ꯏꯔꯝꯗꯝ ꯑꯁꯦ ꯅꯤꯡꯈꯥ ꯇꯝꯕ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯃꯥꯅꯕ ꯈꯨꯟꯅꯥꯏ ꯑꯃ ꯁꯦꯝꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯁꯤꯗ ꯂꯩꯕꯤꯔꯤꯕ ꯏꯟꯇꯦꯂꯤꯖꯦꯟꯁꯀꯤ ꯃꯤ ꯃꯌꯥꯝꯁꯤꯡꯁꯤꯅ ꯆꯨꯝꯅ ꯄꯥꯎ ꯄꯤꯕꯤꯌꯨ ꯑꯗꯨꯒ ꯄꯥꯎꯗꯣ ꯆꯨꯝꯅ ꯄꯤꯗ꯭ꯔꯒꯗꯤ ꯅꯈꯣꯏ ꯇꯧꯕ ꯊꯕꯛꯇꯣ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯁꯨꯡ ꯑꯣꯏꯔꯣꯏ ꯍꯥꯏꯇꯥꯔꯦ ꯉꯁꯤ ꯑꯩꯈꯣꯏꯅ ꯉꯥꯡꯉꯤꯕ ꯊꯕꯛ ꯑꯩꯅ ꯉꯁꯤ ꯉꯥꯡꯉꯤꯁꯦ ꯃꯁꯤ ꯑꯩ ꯌꯨꯝꯗ ꯍꯟꯀꯥꯟꯗ ꯑꯩꯅ ꯀꯔꯤꯒꯨꯝꯕ ꯈꯔ ꯑꯩꯒꯤ ꯏꯃꯥ ꯂꯩꯕꯥꯛꯁꯤꯡꯒꯤꯗꯃꯛꯇ ꯀꯔꯤꯒꯨꯝꯕꯈꯔ ꯇꯧꯔꯦꯅ ꯑꯩꯈꯣꯏꯗ ꯆꯥꯎꯊꯣꯛꯆꯕ ꯐꯥꯎꯋꯦꯕ ꯑꯗꯨꯕꯨ ꯑꯗꯨꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯀꯤ ꯃꯥꯌꯣꯛꯇ ꯊꯕꯛ ꯇꯧꯕ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯅꯗꯤ ꯑꯩꯈꯣꯏ ꯂꯩꯕꯥꯛꯀꯤ ꯃꯥꯌꯣꯛꯇ ꯁꯥꯟꯇꯤꯒꯤ ꯊꯕꯛ ꯇꯧꯕ ꯑꯣꯏꯅ ꯎꯗꯦ ꯁꯥꯟꯇꯤ ꯐꯪꯅꯅꯕ ꯍꯥꯏꯅ ꯎꯗꯦ ꯂꯩꯕꯥꯛꯀꯤ ꯃꯔꯛꯇ ꯇꯧꯖꯔꯤꯕ ꯃꯤꯑꯣꯏ ꯀꯥꯡꯕꯨꯁꯤꯡꯕꯨ ꯐꯥꯒꯅꯤ ꯐꯨꯒꯅꯤ ꯍꯥꯠꯀꯅꯤ ꯈꯜꯂꯤꯕ ꯃꯤꯑꯣꯏ ꯀꯥꯡꯕꯨꯁꯤꯡꯅ ꯇꯧꯔꯛꯄ ꯊꯕꯛꯄꯨꯗꯤ ꯑꯩꯈꯣꯏꯗꯤ ꯑꯔꯥꯟꯕ ꯑꯣꯏꯅ ꯎꯏ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯍꯧꯖꯤꯛꯁꯤ ꯑꯩꯈꯣꯏꯅ ꯏꯟꯗꯤꯌꯥꯗ ꯑꯩꯈꯣꯏ ꯏꯟꯗꯤꯌꯥꯒꯤ ꯃꯅꯨꯡꯗ ꯌꯥꯎꯔꯕ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠ ꯑꯃ ꯑꯣꯏꯅ ꯏꯟꯗꯤꯌꯥꯒꯤ ꯃꯅꯨꯡꯗ ꯂꯩꯕ ꯁꯤꯇꯤꯖꯟ ꯑꯃ ꯑꯣꯏꯅ ꯅꯤꯡꯈꯥ ꯇꯝꯃꯕ ꯂꯩꯕꯥꯛ ꯑꯃꯗ ꯂꯩꯕ ꯑꯗꯨꯒꯨꯝꯕ ꯃꯤ ꯑꯃꯒꯤ ꯑꯣꯏꯅ ꯐꯪꯐꯝ ꯊꯣꯛꯄ ꯔꯥꯏꯠꯁꯦ ꯑꯩꯈꯣꯏ ꯀꯌꯥꯝ ꯐꯪꯉꯒꯦ ꯍꯥꯏꯕ ꯋꯥꯍꯪꯁꯤ ꯑꯗꯣꯝꯁꯨ ꯈꯪꯕꯤꯌꯨ ꯁꯤꯅꯤ ꯂꯩꯉꯥꯛꯄꯨ ꯌꯥꯎꯕꯤꯔꯤꯕ ꯃꯌꯥꯝꯁꯤꯡꯁꯤ ꯏꯟꯗꯤꯌꯥꯒ ꯗꯥꯏꯔꯦꯛ ꯑꯣꯏꯅ ꯈꯨꯠꯁꯝꯅꯔꯤꯕ ꯀꯥꯡꯕꯨ ꯃꯌꯥꯝꯁꯤꯡꯁꯤꯅ ꯑꯗꯣꯝ ꯏꯁꯥꯁꯦ ꯅꯤꯡꯇꯝꯂꯕ ꯏꯟꯗꯤꯌꯥ ꯑꯃꯒꯤ ꯁꯤꯇꯤꯖꯟ ꯑꯃꯒꯤ ꯐꯪꯐꯝ ꯊꯣꯛꯄ ꯔꯥꯏꯠꯇꯨ ꯀꯌꯥꯝ ꯐꯪꯉꯒꯦ ꯍꯥꯏꯕꯗꯣ ꯑꯗꯣꯝꯁꯨ ꯍꯪꯕꯤꯌꯨ ꯍꯥꯏꯇꯥꯔꯦ ꯃꯁꯤꯗꯅꯤ ꯑꯩꯈꯣꯏꯅ ꯇꯥꯔꯒꯦꯠ ꯇꯧꯔꯤꯁꯦ ꯃꯔꯝꯗꯤ ꯑꯩꯈꯣꯏꯅ ꯈꯜꯂꯤꯕ ꯄꯣꯠꯁꯦ ꯑꯗꯨꯃꯥꯏꯅ ꯅꯈꯣꯏꯅ ꯈꯟꯕꯤꯕ ꯇꯥꯔꯒꯗꯤ ꯂꯩꯕꯥꯛꯁꯨ ꯁꯥꯟꯇꯤ ꯐꯪꯒꯅꯦꯕ ꯂꯩꯔꯤꯕ ꯂꯩꯕꯥꯛꯁꯨ ꯏꯪ ꯇꯞꯄ ꯑꯣꯏꯒꯅꯦꯕ ꯑꯗꯨ ꯅꯠꯇ꯭ꯔꯒꯗꯤ ꯑꯩꯈꯣꯏꯅ ꯋꯥꯈꯜ ꯑꯃ ꯈꯜꯂꯦ ꯅꯈꯣꯏꯅ ꯋꯥꯈꯜ ꯑꯃ ꯈꯜꯂꯦ ꯑꯅꯤꯁꯤꯅ ꯀꯝꯄ꯭ꯂꯤꯠ ꯑꯣꯏꯔꯦ ꯍꯧꯖꯤꯛ ꯃꯃꯥꯡꯗ ꯍꯥꯏꯔꯤꯗꯨꯅꯤ 1957ꯒꯤ ꯑꯩꯈꯣꯏꯒꯤ ꯐꯁꯄꯥꯒꯤ ꯃꯁꯤꯒꯤ ꯑꯦꯛꯁꯤꯅ ꯍꯧꯖꯤꯛ ꯍꯦꯛ ꯅꯤꯡꯈꯥ ꯇꯝꯕ ꯂꯩꯕꯥꯛ 1958ꯒꯤ ꯉꯁꯤ ꯐꯥꯎꯕꯗ 2022 ꯌꯧꯔꯀꯥꯟꯗ ꯃꯁꯤꯒꯤ ꯀꯥꯟꯅꯕ ꯀꯔꯤ ꯂꯩꯔꯤꯒꯦ ꯁꯤꯅꯤ ꯁꯤ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯀꯤ ꯂꯩꯔꯤꯕ ꯀꯥꯡꯕꯨ ꯏꯟꯇꯦꯂꯤꯖꯦꯟꯁ ꯄꯥꯎ ꯏꯟꯄꯨꯠ ꯄꯤꯕꯤꯌꯨ ꯁꯤꯅꯤ ꯃꯗꯨꯒꯤ ꯀꯥꯟꯅꯕ ꯀꯔꯤ ꯂꯩ ꯀꯥꯟꯅꯗ꯭ꯔꯒꯗꯤ ꯊꯨꯒꯥꯏꯈ꯭ꯔꯣ ꯂꯧꯊꯣꯛꯈ꯭ꯔꯣ ꯑꯇꯣꯞꯄ ꯑꯃ ꯁꯤꯖꯤꯟꯅꯔꯣ ꯁꯤꯅꯦ ꯑꯇꯣꯞꯄ ꯄ꯭ꯂꯥꯟ ꯑꯃ ꯇꯧꯔꯣ ꯁꯤꯅꯦꯕ ꯗꯦꯠ ꯃꯤꯟꯁ ꯑꯩꯅ ꯍꯥꯏꯕꯗꯤ ꯃꯁꯤꯒꯤ ꯑꯦꯛꯁꯤꯅ ꯍꯦꯟꯅ ꯐꯕꯒꯤ ꯃꯍꯨꯠꯇ ꯂꯥꯜꯍꯧꯕꯒꯤ ꯏꯔꯥꯡ ꯍꯦꯟꯅ ꯐꯕꯒꯤ ꯃꯍꯨꯠꯇ ꯃꯗꯨꯅ ꯍꯦꯟꯅ ꯐꯠꯇꯅꯕꯒꯤ ꯃꯆꯥꯛ ꯑꯃ ꯑꯣꯏꯔꯦ ꯃꯗꯨꯒꯤ ꯃꯍꯨꯠꯇ ꯑꯩꯈꯣꯏꯒꯤ ꯃꯤ ꯃꯌꯥꯝ ꯑꯃ ꯇꯨꯝꯅ ꯍꯥꯠꯈ꯭ꯔꯦ ꯇꯨꯝꯅ ꯍꯥꯠꯈꯤꯕꯁꯦ ꯅꯈꯣꯏꯒꯤ ꯑꯣꯏꯕ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯕ ꯃꯤꯠꯌꯦꯡꯗ ꯅꯠꯇ꯭ꯔꯒ ꯃꯃꯥꯡꯒꯤ ꯒꯚꯔꯟꯃꯦꯟꯠꯀꯤ ꯑꯣꯏꯕ ꯃꯤꯠꯌꯦꯡꯗꯗꯤ ꯁꯥꯟꯇꯤ ꯐꯪꯒꯅꯦꯅ ꯈꯜꯂꯝꯕ ꯌꯥꯏ ꯃꯁꯤꯅ ꯑꯩꯈꯣꯏꯒꯤ ꯇꯨꯡꯒꯤ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯃꯤ ꯃꯁꯤꯡ ꯍꯟꯊꯔꯛꯄ ꯑꯩꯈꯣꯏꯗ ꯊꯦꯡꯅꯔꯤꯕ ꯑꯋꯥꯕꯗꯨꯗꯤ ꯅꯣꯡꯃꯗ ꯑꯩꯈꯣꯏꯅ ꯈꯜꯂꯨꯕ ꯂꯩꯇꯦ ꯍꯥꯏꯕ ꯄꯣꯠꯁꯤꯅ ꯑꯩꯅ ꯊꯝꯖꯅꯤꯡꯉꯤꯁꯦ ꯑꯁꯨꯝꯅ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯅ ꯂꯥꯛꯄꯗ ꯑꯩꯈꯣꯏꯅ ꯉꯁꯤ ꯈꯟꯖꯔꯤꯕ ꯑꯩꯈꯣꯏꯗ ꯐꯥꯎꯖꯔꯤꯕ ꯊꯧꯅꯥ ꯂꯩꯖꯔꯤꯕꯁꯤ ꯃꯔꯨꯑꯣꯏꯅ ꯃꯇꯝꯗꯨꯗ ꯂꯩꯕꯤꯔꯤꯕ ꯍꯧꯖꯤꯛꯁꯨ ꯂꯩꯕꯤꯔꯤꯕ ꯏꯃꯥꯁꯤꯡ ꯑꯗꯨꯅ ꯈꯪꯍꯧꯗꯅ ꯇꯧꯈꯤꯕ ꯑꯩꯈꯣꯏꯒꯤ ꯑꯗꯨꯒꯨꯝꯕ ꯃꯨꯚꯃꯦꯟ ꯑꯗꯨꯒꯨꯝꯕ ꯑꯦꯖꯤꯇꯦꯁꯟ ꯑꯗꯨꯅꯤ ꯃꯥꯂꯦꯝꯒꯤ ꯑꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯀꯩꯅꯣ ꯇꯧꯕ ꯍꯥꯏꯇꯥꯔꯦ ꯑꯩ ꯐꯤꯂꯝꯗ ꯇꯧꯖꯕ ꯐꯤꯂꯝꯗ ꯈꯔ ꯆꯦꯟ ꯆꯣꯡꯖꯕ ꯑꯃ ꯑꯣꯏꯅ ꯃꯁꯤꯒ ꯃꯔꯤ ꯂꯩꯅꯕꯗ ꯃꯨꯝꯕꯥꯏꯗꯒꯤ ꯅꯨꯄꯥ ꯐꯤꯂꯝ ꯗꯥꯏꯔꯦꯛꯇꯔ ꯑꯃ ꯂꯥꯛꯀꯥꯟꯗ ꯑꯍꯥꯟꯕ 2004ꯒꯤ ꯑꯗꯨꯒꯨꯝꯂꯕ ꯏꯃꯥꯁꯤꯡꯒꯤ ꯀꯪꯂꯥ ꯃꯃꯥꯡꯗ ꯎꯠꯈꯤꯕ ꯀꯩꯅꯣꯁꯦ ꯃꯈꯣꯏꯅ ꯐꯤꯂꯝ ꯑꯃ ꯑꯣꯏꯅ ꯎꯏ ꯍꯥꯏ ꯐꯤꯂꯝ ꯑꯃ ꯑꯣꯏꯅ ꯑꯁꯦꯡꯕ ꯔꯤꯌꯦꯂꯤꯇꯤ ꯑꯣꯏꯅ ꯎꯗꯦ
ꯀꯩꯒꯤꯅꯣ ꯍꯥꯏꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯔꯤꯌꯦꯂꯤꯇꯤꯗ ꯑꯣꯏꯗꯕ ꯃꯌꯥꯝ ꯑꯃ ꯇꯧꯔꯣꯏꯗꯕ ꯊꯕꯛ ꯃꯌꯥꯝ ꯑꯃ ꯐꯤꯂꯝꯗꯨꯗ ꯄꯨꯛꯇꯣꯛ ꯇꯧꯁꯜꯂꯛꯄ ꯍꯥꯏꯇꯥꯔꯦ ꯑꯗꯨꯃꯥꯏꯅ ꯇꯧꯕꯗ ꯏꯃꯥ ꯃꯌꯥꯝ ꯑꯃꯅ ꯃꯃꯥ ꯃꯆꯥ ꯑꯃ ꯂꯩꯈꯤꯗꯕ ꯑꯃꯁꯨꯡ ꯃꯥꯒꯤ ꯑꯃ ꯂꯩꯔꯤꯕ ꯃꯃꯥ ꯂꯩꯕꯥꯛꯀꯤꯗꯃꯛ ꯈꯜꯂꯒ ꯕꯤꯍꯥꯔ ꯕꯣꯠꯇ ꯐꯤ ꯊꯣꯛꯑꯒ ꯂꯥꯎꯕ ꯉꯝꯕꯁꯦ ꯏꯟꯗꯤꯌꯥꯗ ꯑꯉꯛꯄ ꯀꯩꯅꯣꯅꯤ ꯍꯥꯏꯇꯥꯔꯦ ꯑꯉꯛꯄ ꯏꯁꯨꯅꯤ ꯑꯉꯛꯄ ꯊꯧꯗꯣꯛ ꯑꯃꯅꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯃꯈꯣꯏ ꯑꯁꯦꯡꯕ ꯔꯤꯌꯦꯂꯤꯇꯤ ꯑꯣꯏꯅ ꯎꯕ ꯉꯝꯗꯦ ꯍꯥꯏ ꯃꯗꯨ ꯔꯤꯌꯦꯂꯤꯇꯤꯅꯤ ꯍꯥꯏꯔꯀꯥꯟꯗ ꯃꯣꯏꯅ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯏꯃꯥꯁꯤꯡꯕꯨ ꯑꯋꯥꯡꯕ ꯊꯥꯛꯇ ꯊꯝ ꯍꯥꯏꯗꯅ ꯑꯩꯉꯣꯟꯗ ꯄꯥꯎꯗꯨ ꯇꯝꯃꯛꯈꯤꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯃꯥꯏꯅ ꯇꯧꯋꯤ ꯑꯗꯨꯅ ꯁꯤꯒꯨꯝꯂꯕ ꯏꯃꯥꯁꯤꯡꯒꯤ ꯊꯧꯅꯥ ꯂꯤꯡꯖꯦꯜꯁꯦ ꯑꯅꯧꯕ ꯃꯤꯔꯣꯜꯁꯤꯡꯗ ꯂꯩꯔꯤꯕ ꯀꯩꯅꯣꯁꯤꯁꯨ ꯑꯩꯈꯣꯏ ꯊꯧꯅꯥ ꯂꯩꯐꯝ ꯊꯣꯛꯏ ꯑꯗꯨꯒ ꯂꯩꯔꯤꯕ ꯊꯧꯅꯥꯗꯣ ꯑꯗꯨꯒꯤ ꯁ꯭ꯄꯤꯔꯤꯠꯇꯨꯗꯅꯅꯤ ꯑꯩꯈꯣꯏ ꯃꯨꯠꯈꯤꯔꯣꯏ ꯑꯩꯈꯣꯏ ꯅꯨꯡꯁꯤ ꯑꯩꯈꯣꯏ ꯍꯤꯡꯈꯤꯅꯤ ꯍꯥꯏꯕ ꯄꯣꯠꯇꯨꯒꯤ ꯋꯥꯈꯜꯒꯤ ꯑꯄꯤꯛꯄ ꯊꯧꯅꯥ ꯑꯃ ꯑꯩꯈꯣꯏ ꯀꯩꯅꯣꯝꯃ ꯗ꯭ꯔꯤꯝ ꯑꯃ ꯂꯩꯔꯤ ꯍꯥꯏꯇꯥꯔꯦ ꯃꯔꯛꯁꯤꯗ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏ ꯂꯩꯃꯤꯟꯅꯔꯤꯕ ꯐꯨꯔꯨꯞꯁꯤꯡꯗ ꯃꯅꯤꯄꯨꯔꯗ ꯂꯩꯃꯤꯟꯅꯔꯤꯕ ꯐꯨꯔꯨꯞ ꯃꯌꯥꯝꯁꯤꯡꯁꯤꯗ ꯌꯥꯝꯅ ꯄꯨꯛꯆꯦꯜ ꯁꯦꯡꯕ ꯑꯗꯨꯒ ꯊꯃꯣꯏ ꯁꯦꯡꯅꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯑꯄꯨꯟꯕ ꯈꯣꯡꯖꯪ ꯑꯃ ꯂꯣꯏꯅꯅ ꯆꯠꯃꯤꯟꯅꯕ ꯇꯥꯔꯒꯗꯤ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯅꯁꯨ ꯑꯩꯈꯣꯏ ꯀꯩꯅꯣꯗ ꯑꯩꯈꯣꯏꯕꯨ ꯗꯤꯐꯤꯠ ꯇꯧꯕ ꯉꯝꯃꯣꯏ ꯑꯩꯈꯣꯏ ꯁꯣꯏꯗꯅ ꯑꯩꯈꯣꯏ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯍꯦꯟꯅ ꯐꯕ ꯍꯦꯟꯅ ꯃꯁꯪ ꯊꯣꯛꯄ ꯑꯗꯨ ꯃꯇꯨꯡ ꯊꯣꯛꯄ ꯐꯨꯔꯨꯞ ꯄꯨꯝꯅꯃꯛꯅ ꯈꯨꯟꯗꯥꯔꯒ ꯑꯩꯈꯣꯏ ꯂꯩꯃꯤꯟꯅꯕ ꯑꯩꯈꯣꯏ ꯂꯝꯗꯝ ꯑꯃ ꯑꯣꯏꯕ ꯉꯝꯒꯅꯤ ꯍꯥꯏꯕ ꯄꯣꯠꯁꯦ ꯊꯝꯖꯔꯒ ꯑꯩ ꯑꯃꯨꯛꯀꯁꯨ ꯍꯟꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯕꯔꯣꯏꯅ ꯇꯦꯛꯁꯤꯟꯖꯔꯤ ꯊꯥꯒꯠꯆꯔꯤ ꯀꯩ ꯈꯨꯝꯅꯖꯔꯤꯕ ꯖꯤꯇꯦꯟꯗ꯭ꯔ ꯅꯤꯉꯣꯝꯕ ꯃꯊꯪꯗ